ฮัลโหลสิเลนะไอ้เนาะจู่ๆเลยยังมาฟังมาสิคุยกัน99 GI Store ลิลงอาราติลำค่ายกันนี่ก็มาสิลิลงอาราติลำค่ายสิเลนะสิ่งนะทางนี้ลำแล้วก็นี่สิกิเมนโรดเลยรีบเมนโรดสิตะกี้ only step อันนี้ขัดตั้งสังสินบิรักแล้วก็ GI ที่99 Store มันน่าโนโอเพนตัวเลยก็หายบางมาฟังมาสิต้องฟังนี่ว่าโพสต์ใส่สิ่งตัวที่นงมาได้คุยกันมุ่งมันมุ่งเดือดสังเดียร์ระบาโพสต์ใส่แกอามาสิเด้อทำนี่ก็สิเลนะสิ่งนั้นผ่านบีบตาแล้วก็ดีhariba via 99 stores sida lengbirak laga adum gi apam apot sai makhal sing adu khanbiyo aduga mafam asida gi lobbiyo haiba mafam aduni thamjari basi masita natana ko ge manung da sangaga phe yeng si ko manung da thamli basi 99 piba masigi pricing natana atopa 1000 gi above ta silinau sing lobbi ba taraga de tongan ba special gift ama hapsagni haina store gi maikai da gi thambira e silinau sing na hairiba potsai sing asi pambi ba taraga di zia 99 store arapti lamkhai hairiba mafam asa lengbirak laga adung gi apam ba nong ma da sang da yadraba utensil sing habadi imung manung da season da ba sang da yadraba potsai sing mafam asa da noina available oiduna leire silinau sing lengbiro hojing ma ge khoi shop asi open tawraga leirabani ko shop asi open tawraga leire athu ma matam da leng chen biro duga silinau sing na lobbiyo apam ma khanbiyo 99 gim mathak ta su ai koi mafam asa da loina phangani ko 1000 gi abab ta kai gom bai silinau sing na potsai lobbi ba taraga di ai khoi na tongan ba special gift ama hapsagani hai ba store gi maikai gi thambirak po apam me masi yamna khudong sa ba yamna nungai bo apam amani customer sing na ta ba di ko hujiksi lan gi matam oi bani na wana ra bani na waba sigi khudong sa ba pi go oi ne silinau sing na 1000 gi abab ta laiba potsai sing kari gom ba mafam asa gi hack lobbi ba matam da ai khoi na tongan ba special free gift ama thamjari hai bo apam ase silinau sing na thamjari maram asine silinau sing na atu matam de leng birak laga hai ba potsai sing ase apam ma khanbi ho loina na 99 pi ra ba ai khoi gi potsai sing ase lobbi ba da kari kai ya store 99 lilong arap ti lamkhai hai ba mafam ase da lengbirak laga adong gi nong da sang da ya ra ba potsai sing adu lobbi ba da kari kai ado si ba ke su lai re ko khoi nupi sing na yamna maruoi na khoi gi pam ba se sida lai ri ba kari ha ta re sigi posak se ko masi yam pam nei ko phiron hapada ai khoi gi almari da to ngana hatraga so hai ba mafam asida khoi gi sigi kari ba sigi maming si kaw re ne sida tum hapa yari ko gapla na sing ba de loina item si makal su na phangi hai ta re everything mafam sida phangi maram asine silinau sing na lengbirak laga 99 GI store lilong arapti lamkhai dagi potsai sing asilobi o loina na ai khoi na store gi maikai dagi pi de ba khodong sa ba kaya sin lomin na si hai ba pham doi silinau sing da thamjai kaurakum si 99 store zia lilong arapti lamkhai silinau sing na lengbirak ko matam da asan noina ba ai ba di yamna khoi wa dong na ba gi na ma ka location na tu kadai de lai ge hai na tak la ke ko si thowan sai tagi silarang sing na kai gamba hai ga lakot haigat pirak ko taragadi thawan side sidagi nur hostel amedi amina hostel lairi sidagi ls yan raba 1 minute natragana 2 minutes kumba sonda infal side sonda kakhlaga laire ko aduga infal side omdagi kumda bira agana lilong bazar si lan thora aga 2-3 minutes kumba lakiraga ko toll tax ma laigani toll tax gi just in front da laire ko aduga arati lamkhai hajan phanda ai nau jik lepsa di base arap tin lamkai haijan phamdoni masigi lamkai se hek haijalakwa adudagi step only 2 step khatang lairaga hairiba zia store 99 zia store lilong arap tin lamkai hairiba shop asi lairabani ko hairiba shop asi dagi adong ya pamba any nongmada sang da yadraba utensil item sing mafam asi dagi lobiyo ahong mamanda lobiyo haiba mafam asi silenau punamakki mafamda request tawjari 99 store haijaba wani 99 store asigi mathakta khoi 1000 gi abab ta laiba price laiba singsu mafam asida phangi ko silinau sing kauragum se 99 zia store haiba mafam asida lengbiro aduga adong gi apamba sing adu lomina rasine sai now jing mai khoi soba se open tawraga laire ko mayamna apamba potsai sing yauraga di mafam asida lengbirak laga adum lause masi khoi silinau sing na sida thammi ba item sing asi masi khaktani yam de haina waro kono masi ge tongan ba atopa stock lai ko ari godown da sumyam lai de ba godown dai puthorak laga adong ge apam ba sing adu khandi be yani ko adu godown da saknin na se har ga su ya gani aduna
isilinaw sing na kauragum si lilong arab ti lamkhay da gi arab ti ronda haijan badu just only 2 step khak tang haijan laga mafam asita lairabani left side right side ta ko gi adum yeng biyo sungsoi maksoi dun uragani aduna mafam asit leng laga adong yapa ma pot sai sing laurasi thank you all